Myanmar gi lalolu People's Defense Force PDF ki nihaiba mihut ani Special Commando Unit khabai soina phagat pangam khre amana narak mongsong gi kudong chaba lauraga nanthok tuna chen khre hairi police tagi phangba pawgi matung ina Myanmar amadi Manipur ga lona ba ngamkhai gi pillar number 79 amadi 80 ani gi marakta lalolup ni chingnaba naronda niyom kaina Manipuromda changlakpa amadi drug lalon ma khara leire haiba akaknaba paw amang arang numi yungma matung pung ama makhairom tabada phangbagi matung ina Special Commando Unit khabai soigi team manga mafam aduda changsinduna trisking amadi checking tawbagi thabak chathaki hairiba checking aduda border pillar 79 romdagi border pillar 80 tamna kenbo bike ama lakpa thengnakhi bike adu police na khambada nanthoknaba hotnabada kanna hotnaraba matung maduda tongduna lakpa mioi ahomgi manungda ani amana police ke kangbu aduna phabangam ki aduga amana narak mongsongge khudong chaba lauraga mafam adudagi nanthokduna senki hairi police na faraba mioi ani dudi nipai chahi kuntra nipal apokpa utai chai Myanmar gi tamu thawat kedagini aduga atopa mioi aduna Myanmar gi tamu dagi yebjiong chahi kuntra manga apokpa phani hairi mukoi ani na haidoropagi matung ina nanthokuna sen khraba mioi aduna yame pai koba PDF ki kadar ne hairi police na makhatana wahang pohang chathabada Farba mioi ani adusu PDF ki achangma member ni haiba khangmangam ki makoi animak PDF ki commander oswanai koba amagi makhada PDF ki damak thabak tawbani loinana hariba commander asigi pawta ki matung ina Myanmar gi mongyang village da security ki chathok chasin gi matangda I pawlong na balakpani farba mioi ani adudagi police na AK47 rifle gi kapayariba nongmai maru ani 9mm pistol gi kapayariba maru ama yauna Myanmar gi selyak kaya mobile phone kaya ga loinana fagat pangam ki makhataba ain gi obethabak lokotna ba more police ta fagal aba polam singa loinana mioi adu sinakre hairi Bangladesh ki Kunaganda sanamahi sanglen amadi chanapung sabagi urep uyung tamlunaba taranithuine saba team amangasi Lainingthau sanamahi Temple Board LSTB ki Vice President Vidyapati Chenjamna lamthakre Lainingthau sanamahi Temple Board na sakhanglaba sanamahi sanglen ama oigadoriba sanglen asi sanabagi board ki member secretary Maisnam Sibidata luwang na luchingba khongsat adu lamthaduna Vidyapati Chenjamna haikibada chaliba khongsat asina malemda choijaina na kraba ireja singbu tasan komjin bagi achauba mai pakpak khongthang oinaba amadi sanamahi lining asigi leng daba yumbi amayung bachatlibani mafamadada tekta kaidana yauba afaba khongsat oirasanu haina yai pathaujal pikhibaga loinana Temple Board na tawriba thabak thoram singbu pumnamakna saugat piyo haiki COVID-19 positive oibagi chang wangkhalakpaga loinana India da thangna na hokhiba pung kunmari da nauna miyoi lisingama chanipan gi mathakta COVID positive oiba thengnari hokhiba pung kunmari da nauna miyoi lisingama chanipan subna manga COVID positive oiba thengnakhi laina asina maram oiraga miyoi taruk leikhide pagalakpagi chang chada marfudra nipal 10.8 mapanda hantharakre Apunba confirm case na koti mari lak nifu taret lising manga chamapan yangkhaini thoi yaukre active case masing lising tara chahumda hengalakre laina asina maram oiraga laikhidaba apun mimigi masingna lak manga lising kuntra chanipan kuntra taret chukre laina astegi naba phaduna discharge tokhiba apun mimigi masingna koti mari lak nifu mathoi lising humpu mari chanipan tara manga yaukre laina asidegi ngakthoknaba vaccine kapthokiba apun mimigi masingna koti chanikun lak humpu manga lising yangkai mari henkre malimgi oina covid laichatna khwaidigi henna sokhalaba laibak singi manungda USA na ahanba India na ani suba amadi France na ahum subada dumak lairi awang nopok state singi oina su Assam na ahanba Mizoram na ani suba amadi Manipur na ahum subada lairi